इमेज पाउदम मियंग ताबिरिबा सिंबो सुरबलाना खुरुमजरी नसिगी मरोइबा पाउ पिजरी चीफ मिनिस्टर एन बिरेना कोविड-19 वैक्सीन कोविशील्ड बेटिकन रिजिट इंटरनेशनल एयरपोर्ट पुरप ओखरे मणिपुर हौखिबा पुंग कुनमरी दा नौना कोविड-19 पॉजिटिव ओइबा मियोय निफुमरी थेंगनखरे ngamok mingthonba baker unit among ngasi commerce and industry minister TH Biswajit na sangakhre loinana taruk suba Divasa sports meet yas and water resource minister Letpao Hakip na udokhre pamucha khaina pizari Chief Minister N Birena COVID-19 vaccine Covishield ngasi Bitiken International Airport purapada okre Serum Institute of India Pune na puthokpa Covishield asi ngasi ahanba consignment ke dose lising yankhai mari thunglakibani vaccine asi kapthokpagi thabak lakleba tang 13 gi haugadabani Airport ta COVID-19 vaccine okpagi khongchat aduda Education Minister Sorokhaivam Rajen CAF and PD Minister Thokchom Saitabrata Advisor to Chief Minister Health Dr. Sapam Ranjan Chief Secretary Dr. Rajesh Kumar Additional Chief Secretary P. Wi-Fi Health Services ki Director Dr. K. Rajo Amadi atai mioy kayasu saruk yaki ahanba consignment ki oina ngasi aeroplane da thunglariba COVID vaccine dose lising yankhai pan yawba container adu aeroplane dagi puthorak laba matungda Chief Minister na luchingduna chingthoraki airport lakhiba permission da Chief Minister na phongdorak pada Prime Minister Narendra Modi na thamkiba schedule gi matung inna ahanba base ke hidak lakliba tang 13 ta health workers sing da kapthok lagani apunba health worker listing ni pan chamri humputara tarukta tongan tongan mafam tara haibadi Jawaharlal Nehru Institute of Medical Sciences JNIMS Regional Institute of Medical Sciences RIMS Chochampur Senapati Ukhrul Chandel Bishnupur Thawbal amadi Tamenglong gi district headquarters sing amasung Caesar Hospital and Resource Institute da hidak ase kapthokadabani haiki COVID vaccine ase matam chana iramda Manipur amadi leibak punamakta matam chana phanghanbibagi damak chokthaba leitana hotna bibagi damak Prime Minister Narendra Modi amadi Union Health Minister Dr. Harshvardhan Busu CM na thagat ba phongdokbaga loinana hidak sing ase district headquarters sing da yahon khargani haiki CM na hai hidak kapagi thabak ase priority basis ta amadi Prime Minister na piba guideline makhada systematically chathagani Masida michang mikhai naiba nepotism lairoi state asida health worker lising kuntrahumdoi chamapal marifutara mathoi lai makhoi ahanba besta government center chama kuntranipan private center chama supna nipan apunba center chani nifutarukta hida kapthokani hainaso CM na phongdoki laina si kitang su fare hanagi lising omari dawle ramdo koi yam matha saramani asi nomani ni casualty mi kusimang le rekre adigi positive person andare hai only 500 ke below the lane and the vaccine se ka mula ga koi high COVID-19 se ki koi fully Manipur miyam kannada ba kono ba mani hai na koi ajablai marak sida nena apil to min basi Manipur ki miyam na toji hana dagi the maintain to be SOP wasana ngana to be gathering to be social distancing to be permission phasna lawruga to be na tadana ekta group na idana sabsa hija na ila phala ising kano sana khona ba natragana isai nomai to ko photba du ma khada padu district to be ko matam khara fully vaccine cover to ko koi SOP phasna ngat la ta bina ba ta mai Manipur mia Lukhosai jauge case amukhana re-investigation tawgadabani haina ngasisu nupi lup sing haibadi nupi samas Thawbal ima amkil tami chingmi thanil khwayamban nupi kaithel lop nimpal ichal na chingba lop ki ima singna Outer Manipur Parliamentary gi MP Lorho S Foje yauna CAF and PD Minister TS Saitabrata Sports Minister Letpao Hakip Hairok SC gi MLA TH Radheshyam
Langthabal AC gi MLA Karam Syam gi yumda chatuna memorandum pisinkre khongchat adu nupi samaj ki president TH Ramani na luchengki Drugs ke case ta lokhosai jawbo maral laihanaba irang hauriba tampake CSO leader kharana communal thoknaba senbiganu haiduna Hill Tribal Council Moregi President Joseph Ginkhosai na phongdoragli wafam asi ngasi numidang wairam Moreda leiba Hill Tribal Council ki office ta pangthokiba pawgi mifam amada phongdoragli ngasi gi mifam aduda Hill Tribal Council More Kuki Women Union and Human Rights More, Tamil Sangam More, Manipuri Muslim Council More, Gorkha Samaj Sewa Samiti Singi Luchingba Miyoi Singna Sarukyaki. Joseph Ginkhosai Makataraduna Chahi Ani Makhairom drugs case Asigi Matangda, Jailda Wana China Kangduna Lairakiba Lukhosai Jawbu Mahaki Mathagda, Court Namatam Kuina Tizin Badagi. Handak Mahaku Mara Laitre Haiduna Tadro Kibani Masida, Lukhosai Jawbu drugs case Asida. Fadringai mamang amadi fakraba matungda miyoy kaya ama drugs kamari lainana fakiba laikre lukhosai jawgi drugs ki case ta ichil inaw tampake lup kharana re-investigation tawgadabani haiduna law khongduna khongjang sangsili thawong asida political gi khut yawrabra natraga mahaku apipa furup amani khanduna usitabagi mawongda mara kaya ama pisanaba honaribra haibasini Miyamna court na chatharakiba wayelbu ikai khumnasi haiki amadi lukhosai jawbu BJP party asigi membership tagi lauthokiba asibu makhatana membership asida nauna hapinabasu hairakli maram asina lup asigi maikaidagi lukhosai jawbu drugs ki case asiga karigumba hiram amatada maralaiti haibasi achumba wafamni amadi mahaki mathakta khongjang changsileba miyamnasu makhatana tawbidanaba hainasu appeal tawraki Nakalamaromda tampake lup kharana lukhosai jawgi mathakta harassing tawriba asigi matangda Manipur Chief Minister da memorandum amasu pisinkre Manipur da haukiba pung kunmari asida journal population dagi miyoi ni phumathoi Central Armed Police Force dagi personnel ahom apunba miyoi ni phumari nauna COVID-19 positive oiba thengnare miyoi yankai taruk na disaster kre laichat asina maram oiraga mishi bagi paw leiti haina Manipur lenga ki COVID-19 command control room dagi phangba paw na hairi Pausna makhatari badi nauna positive oirabasing adu RIMS da tara Jenims da taren CMC Advanced Hospital Isen Diagnostic Ukrul amadi Tingnopal da amamam Ras Medicity da Nipan Seza Hospital da ahum amadi Churchampur da tara mathoi thengnakibani positive oiraba general population gi miyoi ni phumathoi asi Imphal West District dagi miyoi tara Imphal East District dagi miyoi taru Thawal dagi miyoi mari Kakching amadi Sanapati District dagi miyoi ani Chandel Kamchong Tingnopal amadi None District dagi miyoi amamam Churchampur District dagi miyoi tara hundoini makogi damak laukatfam thopa medical precautionary measures sing laukatle hairi state asigi hauzik apunba COVID-19 confirm case masing lising kunipan chartet humpumapan sukre sikhiba migi masingna chahom humpumangani recovery tawkhrabana miyoi lising kuntaret chamapat kuntramanga aduga active case na chamri humpumapan laiduna state sigi recovery rate chada marifutara taret dasmik amasuno oiri Kakching District ki Hianglam Mayai Kaida Laiba MS Ibudau Panganba Enterprise ki ngamok haina mingthonba production unit bakery ama amadi bakery asina puthokba athum ahaugi potlam sing ngasi Manipur lenga ki Commerce and Industry Minister Thongam Biswajitna sangaduna miyamda phanghankre Thawmadura Minister Thongam Biswajitna athoiba mitunglen Manipur lenga ki Maniko amadi Manitron ki chairman su oiriba Hianglam AC ki MLA Yumnam Radhesyamna Tharomaput loinana Hianglam Jilla Parishad member E Ranjana amadi Waikhong Jilla Parishad member CH Indrajitna akhanaba mitunglen sing oina saruk yaki athoiba mitungge warot piraduna Minister Biswajitna hai ngasi malemgi oina thengnariba chaitheng asena malemgi leiba khudingda Setmilonda awaba chaitheng ama piri India gi Prime Minister Narendra Modi na aikhoi hingdaba yade aikhoi hotnadaba yade haiduna self sufficient India haiduna lauthorakiba Hongdorakliba asini Aikhoi isana isabu thabak bijaduna isagi pothok mafam khudingmakta siznazaraba matam sel thungi soklak libasing asi mingkhat hanba hotnaraklibani aikhoi gi state asida hauzik lairiba thabak phangdabagi mayokna riba khudong chadaba asini lenga ki thabak asidi yambanate aduna entrepreneurs thorakliba asina thabak phangdabagi awaba mayokna riba asi hantahanba ngamlibani Maram asina entrepreneurs sing bo pukning thawat ba se suk mathau tai haiki
DM College of Arts के Political Science Department Assistant Professor ओइना लाइबा Dr. A. Nonibu ngarang Higher and Technical Education की Commissioner M. Hare Krishna na thopa order magi matung ina oza sibu Moirang College da transfer tawkiba asibu yamna kanna yaninda phungdokduna ngasi DM College of Arts की mahiroi singna wakat mfam zathakre College asigi mahiroi nupa nupi singna college ki gate lunsinduna mapal thangba sarukta makhoina purakpa lairik khawsing adu laimaida thamduna wakat infam chathaki mahiroi singi machin chatpa amana phungdokibada COVID-19 na maram oiduna school amadi college sing mahai tamba phangdabagi awa mayok na ringai charak asida college asigi political science ki assistant professor oiriba Dr. A. Nonibu Moirang College da transfer tawba asi yaningde khudakta transfer order kaktuna oza asi hanagum college asida lahengadabani Transfer order asi handoktriba fawba college asigi mahiroi singna makhal makha kayagi khongjang makha tana changsin khigani haiki Mamang chahi ge December 19 Board of Secondary Education Manipur ge Secretary Mary Thomas Chetung amadi Controller ke Tiken ge deputation matam loikhrabasu ngasi fawbada mahut haptuna thambagi mayokta ngasi desamna boseng ge secretary amadi controller ge office ka solon sinkre ngase yo pung 12 makhai rom tabada desam ge secretary general L Lamjan banalu chingba mahiroi kangbu amana office ka adu solon sin khibani solon sin ba duda desam ge secretary Lamjan bana phongdok khibada haukiba December 19 ta secretary amadi controller ge deputation matam loi khibadagi mathangi numit December 19 dagi form ani asi hangduna lairakli masina maram oiraga mahiroi singna Board की documents सिंग लौथोकनबा होटनबदा खुदोंचादब कया मायोकनरे academic session 2021 असे COVID-19 pandemic na maram oiraga matam kuina lairik tamba fanglaktraba matung फिवम खरा फगलक्तुना अनोबा SOP सेमदुना स्कूल सिंग हांगनबा थौरांग तौदुना लेंगाकना कन्न होटनरबसु हांगदोकनबा रिवाइज सिलेबस ब्लूप्रिंट न चिंगबा सेमगदबा अमदि examination के process na ching processing tawduna akaknaba matam ama khanghanduna mahiro singna charang nariba ase ko hangadaba yamna chiraba matam asida post ani hangduna leiba sida lengakna tumina leisinba desamna yaba ngamloi ahan ba khongthang oina solon sin bagi khongjang changsin bani lengakna tumina leisilabadi mathang mathang khongjang changsin gani haiki लेकाई लेकाई द चटलगा CSO मयामगा क्लब मयामगा खुसमनरगा पुना ड्रग सिजनबा थिंगबगी अवेयरनेस पीरगनी सोयदनमक पीरगदी सोयदनमक ड्रग सिजनबा थिंगबा ngमगनी हाइना सिंगजमाई पुलिस स्टेशन के OC इंस्पेक्टर P संजोय सिंहान हाइक्रे वफमसी डिस्ट्रिक्ट एडमिनिस्ट्रेशन इम्फाल वेस्ट अमदि डिस्ट्रिक्ट सोशल वेलफेयर ऑफिस इम्फाल वेस्ट का लोइनाना यूथ इनिशिएटिव्स फोरम मणिपुर का पुना खुसमनदुना Nasa Mukta Bharat Abhiyan campaign के सरुक अमा ओइना ककवादा लैबा सिंगजमाई पुलिस स्टेशन दा सिग्नेटरी कैंपेन अमदि गारीदा स्टिकर नपगी थवमदा हाइखिबनी थवमदुदा पुलिस पर्सनल सिंगा लोइनाना थोखिबा इंटरेक्शन गी सरुक अमा ओइना ड्रग थिंगबा असि कैंपेन तौबा खक नतबदा सिलेबस ता ड्रग थिंगबगी एरिया हापिरबदी माहिरोय सिंग चावना कानबा पीरगनी हाइबा वफम सिंग फुंगदोकनकी थवमदुगी मतंगदा यूथ इनिशिएटिव्स फोरम मणिपुर की सेक्रेटरी नोंथोंबम नूतन देवीना हाइखिबदा स्कूल कॉलेज सिंगी अकोइबदा मीटर चामगी सरुकदा निसागी पोलम सिंग योनबा अमदि सिजनबा थिंगबदा पुलिसना अचौबा थौदांग लौगदबना मरम ओइदुना पुलिस पर्सनल सिंगदा अवेयरनेस पिजबनी मखातानसु लेपतना अवेयरनेस अमदि कैंपेन चिंगबा तौखिगनी हाइकी नसगी थवमदुदा यूथ इनिशिएटिव्स फोरम मणिपुर की थौमिसिंगसु सरुक याकी Yum singda seasonary ba chathong gas singdagi thoklakadaba maihau langpok amadi matau karamna checksin thorang lokhatkadagi haibagi matangda lisang setna chatharakpa awareness ke saru ama oina Tengnoupal district ki manung chanba machi block ke Tuinem village authority na sinduna ke Tuinem village ki community hall da nomagi oiba awareness kam training program ama pangthokre all gas care AGC Manipur state branch ka khosamnaduna COVID-19 ga mari leinana lengakna piba SOP sing ngakna pangthokiba program aduda AGC Manipur state branch ki state manager SS Joy Prakash advisor SS Tomba information secretary W Sonamani amadi ke Tuinem village authority ki chairman amasung secretary amadi nupi singna saru yaki how to use and how to take care LPG gas haiba themda
पांथोखिबा प्रोग्राम अदुगी सरुक अमा ओइना LPG गैस सिंग निंगथिना लूना नाना सिजनबा अमदी मैहौलांगपोक थोक्तनबगी मतंगदा मचा खाइना वा nganगलादुना AGC गी एक्सपर्ट ओइना लाखिबा जोय प्रकाशना मतौ करमना सेम सागदगी हाइबगी मतंगदसु खुलगी मियामदा ताकपि तंबिखि ngarang numidang pung 8 rom taba duwaida more hainong makhong laikai ward number 7 da laiba veterinary sub divisional hospital deputy director office ke mamang thangba thonggi saruk sing mai thaba horum le hairiba mai adu sakhangdaba miyoi singna office asida mi laitabagi tanja amadi amambagi khudong chaba lawraga thau hajinduna thaba oigani haina chingnari mai chakpa adu haurakbaga manak nakna laiba laikagi miyoi singna matam chana thengna hobadagi mai adu kalhobadagi amang ata thokautre hairiba veterinary office ase numit kharanigi mamangdagi staff amata laite hairi nakal amaromda laikai adu da laiba AMD abothem kawwa miyoi amana aikhogi pangmida phongdorak khibada ngarang numidang pung 8 rom taba duwaida veterinary office asida maingal ama ubadagi khudakta mafam aduda chensinduna yenglubada veterinary office mai chakpa thengnaki hairiba mai chakpa aduda mi amata laiba okide hairi khudakta mai chakle laubadagi lekai miyam chanduna mai adu kanba ngamkhibani haiki ngasi Jiri News Network JNN gi conference hall da form kiba Jiri News Network committee gi mi famna residential editor oiba Khetri Prem Kumar bo yetna balaitana Jiri News Network ki editor gi fam paihan khre mahakna news ki daita khuding mak lawga loinana ngasi dagi thabak puhan ba hukre amarom da chahi khuding gi JNN Jiribam district asida laiba media gi lamda laiba miyo singda achamba khudol piba amadi punna chaklen chamina bagi thorom adu COVID-19 laina layongi yengnaga chamna JNN gi staff ngakdagi oina achamba khudol piduna pangthokre thorom adu da saruk yakiba JNN gi chief advisor Kesar Kumar Singana haikibada Jiribam district asida laiba Paumi Singna Chawkhatpa amadi afaba mayonda khud thadana Jiribambu hena chawkhathanba chawkhatpa ama puraknaba hotnasi haiba yauna wafam kayasu phongdoki politician ke maikhum uptuna masagi kana bakharegi damak lamdamasegi amata ngairaba regional political party MPP bu sendan fam onthok leba miyosingi mathakta People's War Group Marxist Center na thamkiba athingba fibam amata handokiba natraga party office ta changbada ayaba pikhiba laite loop asina Manipur People's Party MPP da thamkiba athingba kansenbaga loinana MPP gi office campus public curfew lawthokle haina Central Media Coordinator People's War Group Marxist Center gi Secretary Lenin Maitaina thorok cherol amana khangalakli loinana MPP gi chayet nabase loidaba fawba MPP gi leiriba shopping complex ta dukan famliba singna thagi dukan awaimal pithokpa yaroi kariguma piram labadi shopping complex asida dukan fambada matam pumbagi athingba thamgani amadi piram liba senfam aduga saruk ahum haplaga lupsida pigadabani MPP gi luchingba oinabagi dama wachat wanom tawba khudakta lepkadabani kota mana luchingba oifam thoi haiduna Case chathariba sida mai paklabasu maithirabasu chatnaba yauroi PWG Marxist Center gi Strategical Core Committee SCC na lawba warep na aroiba oigani amadi political party ama laihanbada achauba thodang lawba ngamba maramdam marai pakpul nungsiba asengba luchingba amagi magun chenba misak adusu PWG Marxist Center na ngaklau piduna MPP gi luchingba oina sakhangani amadi office ta changduna phambagi ayaba pigani hairi Haukiba December kunipanda lilongdagi MD Masludin Kauba amana Manipur Human Rights Commission da che thaduna magi mathakta NAP ki additional SP oirambi thongnauzam Brindana miyoibagi hak khongaungnaba thawong kaya chathakiba adugi matik chaba compensation pigadabani haina wakatkiba adu achumba lambida thigat piu haina ngasi Guardian Association lilongi maikaidagi Manipur Pradesh Congress Committee gi President Govindas Konthaujamda wakat cherol ama pisinduna wakat khre Guardian Association Lelongi President MD Manirudina Luchingba Mihut Kangbu aduna ngasi BT Road talaiba Congress Bhavanda MPCC gi President ka agtengnana unaraga wakat cherol adu pisinki wakat cherol adu da yauriba maru eba warol singdi Lilong Haurai Biturel ahan bidagi MD Masli Elias Masliuddin Kauba Masagi Chahi Humpumari Rom Suraba Ahalase Matam Amada NAP ki ASP Oirambi Thongnauzam Brindana Luchingba Police Team Amana
ꯍꯧꯈꯤꯕ ꯏꯪ 2019ꯒꯤ ꯃꯦ 30ꯗ ꯗ꯭ꯔꯒ ꯂꯂꯣꯟꯕꯅꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯐꯥꯈꯤ꯫ MD ꯃꯁꯂꯤ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯒꯚꯔꯟꯃꯦꯟꯠ एम्प्लॉयीꯅꯤ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖꯗ ꯃꯇꯝ ꯁꯥꯡꯅ ꯂꯦꯕꯣꯔꯦꯇꯔꯤ ꯑꯦꯇꯦꯟꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯃꯊꯧ ꯇꯧꯔꯝꯂꯒ ꯏꯪ 2018ꯒꯤ ꯖꯅꯋꯥꯔꯤ 38ꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤ ꯍꯥꯏꯕꯁꯤ ꯂꯤꯂꯣꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯍꯥꯏꯅꯁꯨ ꯋꯥꯀꯠꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤ꯫ MD ꯃꯁꯂꯤꯕꯨ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡ ꯊꯥ 18 ꯆꯨꯞꯅ ꯖꯦꯜꯗ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯅꯝꯁꯤꯟꯕꯤꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯨꯝꯖꯥ 2018ꯒꯤ ꯃꯥꯔꯆ 13 ꯑꯃꯁꯨꯡ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯗꯤꯁꯦꯝꯕꯔ 30ꯗ ꯇꯥꯡꯀꯛ ꯑꯅꯤꯔꯛ ꯊꯣꯛꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ MD ꯃꯁꯂꯤꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯦꯁ ꯑꯗꯨ ꯀꯛꯊꯠꯈꯤ꯫ NDNPSꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯔꯠꯅꯁꯨ MD ꯃꯁꯂꯤꯕꯨ ꯅꯥ PSꯅ ꯂꯧꯈꯠꯄ ꯀꯦꯁ ꯑꯗꯨꯗꯒꯤ ꯀꯨꯝꯖꯥ 2018ꯒꯤ ꯃꯥꯔꯆ 13 ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯋꯥꯀꯠꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤ꯫ ꯚꯥꯔꯠ ꯕꯥꯏꯑꯣꯇꯦꯛꯅ ꯃꯥꯏ ꯄꯥꯛꯅ ꯁꯤꯇꯤ 13ꯗ ꯀꯣꯚꯦꯛꯁꯤꯟ ꯊꯥꯔꯛꯈ꯭ꯔꯦ꯫ ꯚꯥꯔꯠ ꯕꯥꯏꯑꯣꯇꯦꯛꯅ ꯀꯣꯚꯦꯛꯁꯤꯟꯒꯤ ꯗꯣꯁ ꯂꯥꯈ 33.5 ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯗꯣꯅꯦꯠ ꯇꯧꯔꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ COVID-19 ꯚꯦꯛꯁꯤꯟ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯄ ꯉꯝꯍꯟꯕꯗ ꯗꯥꯏꯇ ꯂꯧꯈꯤꯕ ꯄꯨꯝꯅꯃꯛꯇ ꯚꯥꯔꯠ ꯕꯥꯏꯑꯣꯇꯦꯛꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯛꯂꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯈ 55 ꯂꯩꯅꯅꯕ ꯑꯣꯔꯗꯔ ꯕꯥꯏꯑꯣꯇꯦꯛꯅ ꯊꯥꯔꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯥꯔꯠ ꯕꯥꯏꯑꯣꯇꯦꯛꯅ ꯚꯦꯛꯁꯤꯟ ꯑꯗꯨ ꯒꯅꯚꯥꯔꯝ, ꯒꯨꯋꯥꯍꯥꯇꯤ, ꯄꯠꯅꯥ, ꯗꯦꯜꯂꯤ, ꯀꯨꯔꯨꯈꯦꯔꯥ, ꯕꯦꯡꯒꯂꯣꯔ, ꯚꯨꯕꯅꯦꯁ꯭ꯋꯔꯤ, ꯖꯥꯏꯄꯨꯔ, ꯆꯦꯟꯅꯥꯏ ꯑꯃꯁꯨꯡ ꯂꯈꯅꯧꯗ ꯊꯥꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯤꯡꯗ ꯂꯧꯔꯣꯛ ꯊꯥꯒꯤ ꯀꯨꯝꯃꯩ ꯄꯥꯡꯊꯣꯛꯄ ꯍꯧꯅꯈ꯭ꯔꯦ꯫ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯄꯣꯡꯒꯥꯜ, ꯒꯨꯖꯔꯥꯠꯇ ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤ, ꯋꯦꯁꯠ ꯕꯦꯡꯒꯜ ꯑꯃꯁꯨꯡ ꯀꯔꯅꯥꯇꯀꯥꯗꯁꯨ ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤ ꯑꯗꯨꯒ ꯑꯁꯥꯝꯗꯅ ꯕꯤꯍꯨ ꯍꯥꯏꯅ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯃꯥꯒꯤ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤ ꯑꯁꯤ ꯍꯤꯟꯗꯨ ꯀꯦꯂꯦꯟꯗꯔꯗ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯗ ꯀꯠꯊꯣꯛꯄꯒꯤ ꯀꯨꯝꯃꯩꯅꯤ꯫ ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯣꯍꯔꯤ ꯄꯥꯡꯊꯣꯛꯏ ꯃꯁꯤꯅ ꯋꯤꯟꯇꯔ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯧꯏ꯫ ꯄꯟꯖꯥꯕꯇ ꯂꯧꯔꯣꯛ ꯀꯨꯝꯃꯩ ꯑꯁꯤ ꯆꯨꯖꯥꯛ ꯑꯃꯗꯤ ꯖꯅꯋꯥꯔꯤꯗ ꯂꯣꯛꯄ ꯆꯨꯗꯒꯤ ꯆꯨꯍꯤ ꯂꯧꯔꯒ ꯈꯦꯔ ꯍꯧꯔꯒ ꯆꯥꯅꯩ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯃꯩꯖꯥꯎ ꯊꯥꯔꯒ ꯑꯌꯤꯡꯕ ꯃꯇꯝꯕꯨ ꯕꯤꯗꯥꯏ ꯄꯤꯔꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯅꯩ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯥꯝꯅꯥꯊ ꯀꯣꯕꯤꯟꯗ, ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ M. ꯚꯦꯟꯀꯩꯌꯥ ꯅꯥꯏꯗꯨ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯣꯍꯔꯤ, ꯃꯀꯔ ꯁꯪꯀ꯭ꯔꯥꯟꯇꯤ, ꯄꯣꯡꯒꯜ, ꯚꯣꯒꯂꯤ, ꯕꯤꯍꯨ, ꯎꯠꯇꯔꯥꯌꯟ ꯑꯃꯗꯤ ꯄꯣꯁ ꯄꯔꯕꯒꯤ ꯊꯧꯔꯝꯗ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯄꯨ ꯃꯍꯥꯛꯀꯤ ꯐꯝꯗꯒꯤ ꯏꯝꯄꯤꯆꯃꯦꯟꯠ ꯇꯧꯗꯨꯅ ꯂꯧꯊꯣꯛꯄꯒꯤ ꯋꯥꯐꯝ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯥꯏꯛ ꯄꯦꯟꯁꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯄꯨ ꯂꯧꯊꯣꯛꯅꯕ ꯃꯉꯣꯟꯗ 15ꯔꯛ ꯁꯨꯕ ꯑꯦꯃꯦꯟꯗꯃꯦꯟꯠ ꯆꯠꯅꯍꯟꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯕꯁꯨ ꯃꯍꯥꯛꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯀꯦꯄꯤꯇꯣꯜꯗ ꯊꯣꯛꯈꯤꯕ ꯔꯤꯌꯣꯠ ꯑꯗꯨ ꯃꯥꯏꯛ ꯄꯦꯟꯁꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯏꯝꯄꯤꯆꯃꯦꯟꯠꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯊꯥꯖꯗꯦ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯇꯥꯔꯝ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 9ꯅꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯍꯥꯎꯁꯀꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯅ 25 ꯑꯦꯃꯦꯟꯗꯃꯦꯟꯠ ꯄ꯭ꯔꯣꯁꯦꯁ ꯇꯧꯅꯅꯕ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯦꯟꯁꯇ ꯚꯣꯠ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞ ꯂꯧꯒꯗꯕ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯏꯛ ꯄꯦꯟꯁꯅ ꯆꯤꯊꯤ ꯏꯗꯨꯅ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯑꯃꯠꯇ ꯑꯣꯏꯕ ꯑꯃꯁꯨꯡ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯒꯤ ꯈꯨꯗꯝ ꯑꯣꯏꯔꯤꯕ ꯁꯔꯗꯥꯔ ꯚꯜꯂꯚꯚꯥꯏ ꯄꯇꯦꯜꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯐꯤꯚꯝ ꯃꯇꯨꯡ ꯏꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯌꯥꯁ ꯑꯦꯟꯗ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯁꯣꯝꯇꯥꯜ ꯚꯤꯂꯦꯖꯗ ꯄꯥꯡꯊꯣꯛꯈꯤꯕ 3ꯁꯨꯕ ꯗꯤꯚꯥꯁꯥ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯁꯣꯚꯔꯦꯟꯇꯤ ꯅꯠꯇ꯭ꯔꯒ ꯑꯣꯇꯣꯅꯣꯃꯤ ꯇꯥꯟꯕꯒꯤ ꯑꯄꯥꯝꯕ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯆꯃꯝꯅꯕ ꯑꯃ ꯂꯩꯕꯒꯨꯝ ꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯅ ꯑꯄꯨꯟꯕ ꯏꯟꯗꯤꯌꯥ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯔꯝꯕ ꯁꯔꯗꯥꯔ ꯄꯇꯦꯜꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯈꯤ꯫ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯧꯔꯝ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯣꯠꯊꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯄꯁꯤꯅ ꯅꯍꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯍꯩꯁꯤꯡꯕꯁꯤꯡ ꯈꯪꯕ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯆꯥꯎꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯄꯨꯈꯠꯄꯗꯁꯨ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯆꯥꯎꯈꯠꯍꯟꯕꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯕꯨ ꯊꯥꯒꯠꯂꯗꯨꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯒꯨꯗ ꯐ꯭ꯔꯦꯟꯗ ꯇꯨ ꯗ ꯄꯤꯄꯜ ꯑꯣꯐ ꯍꯤꯂꯤ ꯑꯦꯔꯤꯌꯥꯁꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗꯨꯗ ꯁꯩꯊꯥꯡ ꯍꯥꯎꯀꯤꯞ ꯑꯦꯗꯤꯁꯤ ꯃꯦꯝꯕꯔ 18 ꯁꯣꯡꯖꯥꯡꯅ ꯊꯧꯔꯝ ꯃꯄꯨ ꯑꯦꯟ ꯁꯣꯈꯣꯉꯝ ꯕꯥꯏꯇꯦ MCS SGO ꯈꯦꯡꯖꯣꯏ, ꯁꯦꯟꯃꯤꯟꯊꯥꯡ ꯂꯦꯟꯊꯥꯡ MCS SGO ꯆꯥꯄꯤꯀꯥꯔꯣꯡ,
Augustine Khongjai Additional SP Chandel amasung Colonel Manish Sharma SMCO 13AR Sehiona Daiski dignitary sing oiki Hauze Gawada Chathariba Indian Super League ki ngarang sanakiba yang kaitaruk suba match ta Northeast United FC ga Bengaluru FC ga goal amamam chanaduna draw oikre ngasi yang kaitaret suba match Odisha FC ga Chennai FC ga sanaba hokre hayeng yang kanipan suba match FC Gawaga Jamshedpur FC ga sanaragani aroibada maroiba pau umhana bizari Chief Minister N. Birena COVID-19 vaccine Covishield Betikan Rizit International Airport Purak Okre Manipur da haukiba pung kunmari da nauna COVID-19 positive oiba miyoi ni phumari thingnakre Ngamok Mingthonba Baker Unit among ngasi Commerce and Industry Minister T.H. Bishwajit na sangakre Loinana taruk suba Divasa Sports Meet Yas and Water Resource Minister Letpao Hakip na udokre Ngasi gidamakta di pawda matang sida lojare miyeng tabiri basingbo amuka na khurumjari